HOUJIK Manipur da THOKLIBA Irang ase LAKSINNABA THARAKLIBA Central Force personnel sing ase Irang Kanba Maphamda Thamdana Irang Suklei Leitaba Sagang da Central Force Thamgani HAIRIBA WAPHAM ase LAMDAM ASIGI KHUNJA sing AMADI Command and Control Committee KUMBI KENDRA ge Women Wing na YABA NGAMLOI HAINA Women Wing ge President YAMBEM ONGBI JOYKUMARI na PHONGDORAKLI Central Force Thamnaba Thorang Tauriba PY College da Pangthokpa Paugi Mifam Amada Mahak da Makha Taraduna Hai HOUJIK THOKLIBA Lana Siga Mari Lainana Irang Suklei Leitaba Sagang da Central Force Thamgani Haiduna Laukhatlakliba Khongthang ase handokadabane Tasengna Irang asibu laksenge Hairibadi Irang kanna thokliba amade kuki singna lausinduna leiriba mafam sing asida thambiyo kuki kulai paibe singna maitei da landana ba sariba bunker sing thugaiduna tangdu leitaba purakna ba khonabiyo Central Force sing asi Irang leiriba napat tangjeng chandon pokpi pombi khok torbung bangla na chingba mafam singda thambiyo Mafam sing asida Central Force personnel sing asi thamduna kuki khulai paibe singna yum mai thadok tuna mayum makai thadok tuna lanjen narak tuna relief camp ta lairiba sing masa gi mayum da hanjinba ngamhalo paumi singa unaba du da Command and Control Committee KUMBI KENDRA gi Secretary Amom Himalaya Executive Member KSS Ibem Pisak amadi member kaya so saruk yakhe